Naibiba? Kamala. May bang Kamala. Lefam di. Lefam kurai sudam may kai. Ado sister je kita kyang pergi milai mulak ni ja. Nah, oh ye. May gorang ko mo le. Kemain tu kami gol tu berapa ja? Nah, ye dum. Nah. Ado kana laki boy tu na. Ta amang magalak ko. Ado hendak sih milai je kemain tu orang khang galak ni mana? Ay je advance na lai ba ko. Ado da dum lambi sat pa da. Thank you yang mengajar. Sister wari ngak sana jagi agara. Sister gi ming le kham tai bi ba. Si store sigi maming di blackberry sila lai si oy doine ba. Aduga si sina cosmetic item nga to oy doi ba. Store maming na blackberry. Ado sister wari stall number jina kya hoiti no? Store number si kya no? 38 oy doi ba. Ado sister wari deposit thambi bra. Kya muk kada thambi ga? 15 thambi hai ta. Ado haidi deposit hanjan mela je lora ko matam da hanjan gani hani di khambi bra kwai taw ya. Kai gino di hau bada ngai hai ta re ko date 2 dagi hau bane ba. Aduduna asing be hai adi akoi je ngasi dagi phamba hawe ba setup taw bada khara adum hengi ba hai ta re ko aduduna koi ngasi budi crowd khara lai ye ado ya buji poki tha ma taw doi ni na wa di dana matam no khata. Ado hanjan ba sung ngam do di ma le ado ngam ba su oi bi na. Oi ngam ba su oi biu. Ado sister ngasi di kam kan yon bigra ga. Hojiki yam kana di ngasi oi na di 3000 adumai di yo ado si mafam na kadai da lebi ba ga. Si se home base oi na taw bane ba ko. Si na ulipo ko na me kai do oi ba adum online Instagram page ko ba adum DM taw ra ga adum order taw bi ba su ya. Online delivery ya bi. Online delivery su lai de. Ado sister ngasi ju haidi numir humni khitang chan da ngai da na watli da na date 30 buni da na bakung da matung tara ko da sister wa gi process su phabo oi biu ya no haidi sister wa gi deposit ju hanjan bo oi biu da gi hena haidi mathang gi mela da ju saina haidi kana taw bangam bo oi biu ga kan Mayam su la bi na invite taw le di hai ta. da gi ala da Akoy je Sorry collection ki makai tigilak ta bane ko ado sister gi ming le kham ta biu ba I mean Barbisel. le kham de Khetria wang lai kai de. ado sister sigi mela ja haidi kai wakhal da gi lak bi no mela ni ma ja Ay phang de angang galak minawal. ni kya lai no Akoy mga taro. ado sige mela ji maming di kai ka bi ga Ningtham kai the. ado sister haidi sister na khwai di pam ja ba color ji kai color ja Black. kai hi no black pam ja Phang de dum black pa mi han. ado sister ja student oi dara Oh, class ya ka ri ga MAC loy. ma kai no ta mira Kana manjuri. ado sister sak siam phai ko ado sister gi dressing sa jiam chane ado dress ka dai de le bi ga Siro. Studio de. hoi video jam phai ko ado sister haidi hse like tam lo re ko ado di kai tar lai bi ga PhD tong lo ba mai. hoi yam pai tung de mai pa ko bi hai na ko gi ma kai de gi tham jari thank you Sister, wearing accent jabe agara. 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 Sister nga wari sanda jaga agara. Kai kai tu na. Cuma ni kai no. Wari nga sanda jaga. Sister ming lai pham dai bi ba? Ai gi ming na tanu. Lai pham na krai ngom le. Akoy je Sorry collection ki ma kai tigilak sa bane ba ko. Ado sister sak siam phai ko.
kay hojise kana kana lakpi boy dino ไปมายายก็ลักค่ะ hise ingjam ingye ko ingba mak sida mela jeng balak pi je haidi nungai ni hai lakpi bane ko ado store je ye loimak yeng bi ra ba kwain ta bi ยังดูจะสร้างถึงไงดิ hoi phaja haidi loimak yeng bi ro adu ko handak se internal display person sing gi magi oiba store tongan ha ge haina jo khona ta jai bu ko ado support to bi ko season ke ado 2026 se oi dana ado miam de yak ko ge ta bi ko เฮ้ยในนุ่งไงเพื่อว่าโอ้มีเนรเสียพนะ thank you am ngai brother worry nga sana jagya ga da worry nga sana jagya ga da Kya ba? worry nga sana jagya ba akoi je story collection gi ma kai tagi laksa bane ba ko ado brother gi ming lai pham ta bi ba Ai ming na TS ko belo. Atuka leipam na sa ngapam. ado se hi kya sibira ga Kun hun toy hai ta. ado se student oi bi ba kai hona ri ga Hoi education di loi jare. ado kai hona bi ga se Dum lai hai ta coaching kar kar cha. ado sister brother je saksam ba jai ko seng mo ni am ba jai ye ado brother gi khangna ba ga di lai bra Lai. ado brother na Manipuri film industry gi na heroine is the quite dai pam ja heroine is ga na oi da Se. Gitlina. Pa. ma pa mi je ga gi no Yang da dum si ko pa. Kamai jo ko. ado je pe na ga thaja da na brother da nu si ga ra di kwai tong ne Oi. aseng mai ne hai di nu si kai chat na hai jala di kwai tong ga da ge ba Kang de. ado kai gumba je pe na na brother film am tang na mi na ji ka hai di kwai pha ko ne ai nang ga kumina ga tra kumina roi tra ba hai rồi Hoi, ya ga di. Ya. đó brother na quite cái pump giờ color cái color nó Black. cái gì nó black pump Machu me da dum chana. đó brother na quite cái pump giờ mà theo cái mà theo Yen hai. cái gì nó yên pump giờ Dum kan de dum pam ke ba. cái gì cái cái sang cầm nè Kai amma dum. đó mùng bang cũng bắt đầu tiếng không cả Di yang kan kerja butiwa ni. đó brother cái khang na bực đi lấy ra cái đấy rồi từ đó Masuk mai. đó hai đứa brother na nè brother khang na bên phía đó đó chơi hành bạc quân cái lấy cái Suwe da dum mo de. thank you em nung ai ra đi brother na chơi hành bạc quân tụi con tụi chơi lại hàng nữa quoi đó brother cái xe store chơi lấy mặc suna bây giờ bị đâu có ai tao vậy Koi itu project su dum yi hai tai. đó internal display person sing gi magi oi ba tonga na just to la ma hang yang ta jai ba ko adu yeng bi ba ko ai ta Adu yang da lu chu ya. Hai pet su yang da lu chu. oi moi ju khra hai di support bi ba ko hai di lan jina mar mar ga mo je awa ba tar ba ni dana brother hoi kita hai di akoi ma sen support tong na dra ga di kana na to ni na tra adu ga hoi brother sak cham jai ko ai nga sai da thing ni pha jai ye adu yang ngai jare brother ga sana wori nga sana ba khang ja ba thank you Thank you. sister nga wor sin da yang ra akoi je story collection gi ma kai da gi lak sa ba ne ba ko adu sister je ji ko lai ba loi bi da ba ko da Lore Tuani. kyam ko ra ge yeng ba lak bi ba Pung Ama, the my own paramount. no sister gi ming lai phom tai bi ba I mean, Liklayan Sim, but one kind of Pal the adu sister je sigi mela ta hai di kamai ta ro khang ga lak bi no Kamay, Kano the Guinea, Facebook, the Kang. ado sister oi je hai di handak se ing ju ing da na ko indan da handak se hi na khra hi na ing ba dong na ju taw ya ba ko ado hai di akoi climate change la karak pagi maram or ga si ji henjal lai ne ko handak se ado sister gi khwai ding pam ja ma the kai ma the la I quite the punch of Matel, the Iromba. kai gi no ro ma pam ja Iromba say, Quay Museum Morok, Yam Chai, but Books in Morok and Palm, the Gig, Bogna, Chaba, the Gig, Koso, the Matung in Laga, Iromba, so toy in the Chaba Morok, with an Iromba Sequa, Adana, Adamina, ado sister na khwai ding pam ja ba color je kai color no black kai gi no black pam ja Kang the Adam Pama Cray. Maram say Kang Kai go, do no one day.
ꯑꯗꯣ ꯁꯤꯁꯇꯔ ꯍꯟꯗꯛꯀꯤ ꯃꯦꯂꯥꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯑꯉꯥꯡꯒꯤꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯦꯂꯥꯁꯦ ꯀꯔꯤ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯍꯥꯞꯆꯟꯕꯁꯦ kay haidino khangde kay haidino khangde ha kay ꯍꯣꯏ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯁꯤꯁꯇꯔ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯁꯥꯅ ꯑꯩ ꯁꯥꯃꯔꯧꯗꯒꯤꯅꯤꯀꯣ ꯃꯥꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯑꯦꯀꯥꯎꯟꯗ ꯑꯩꯒꯤꯅ ꯇꯤꯀꯦꯠ ꯀꯂꯦꯛꯁꯟ ꯑꯃ ꯂꯩ ꯃꯥꯒꯤꯗ ꯏꯃꯥ ꯆꯔꯩꯑꯅ ꯂꯩ ꯑꯩꯈꯣꯏꯕꯥꯅꯤ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯅꯦ ꯉꯁꯤꯒꯤꯁꯤꯗꯅ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯕꯤꯔꯒꯦ ꯁꯤꯗ ꯐꯝꯕꯤꯔꯤꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯐꯝꯕꯅꯦ ꯑꯗꯣ ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯝꯕꯅꯦꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯄꯣꯠꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯣꯏ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯏꯊꯥ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯧꯗꯧ ꯃꯥꯟꯗꯦꯕ ꯑꯩ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯂꯥꯛꯀꯥꯟꯗ ꯃꯤ ꯏꯇꯤꯟ ꯇꯤꯜꯍꯧꯗꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯣꯠ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯊꯥꯖꯔꯝꯕꯗꯨꯗꯒꯤꯀꯣ ꯍꯦꯟꯅ ꯆꯠꯂꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗ ꯂꯩꯔꯤꯕ ꯐꯅꯦꯛꯀꯁꯦꯀꯣ ꯑꯗꯣ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯅꯅꯦ ꯄꯣꯠ ꯆꯩꯈꯩꯁꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯁꯥꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅꯀꯣ ꯏꯁꯥ ꯏꯌꯣꯡ ꯄꯥꯏꯖꯔꯒ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯀꯩꯀꯥꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯍꯟꯖꯕꯅꯦ ꯍꯣꯏ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤ ꯄꯩꯁꯥ ꯆꯠꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯁꯤꯁꯇꯔ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯏꯕ ꯃꯦꯂꯥꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ ꯀꯃꯥꯏꯅ ꯇꯧꯋꯦ ꯉꯁꯤ ꯑꯍꯥꯟꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯨꯡ ꯇꯥꯕꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯄꯣꯠꯁꯤꯠꯁꯦ ꯑꯗꯨꯝ ꯐꯕ ꯑꯣꯏꯕꯤꯌꯨꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏ ꯗꯤꯄꯣꯖꯤꯠ ꯀꯌꯥꯃꯨꯛ ꯇꯧꯕꯤꯒꯦ ꯗꯤꯄꯣꯖꯤꯠꯁꯦ ꯑꯩꯈꯣꯏꯒꯤꯁꯦ VIP ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯁꯦ 15 ꯇꯧꯈꯤ ꯑꯗꯣ ꯉꯁꯤꯗꯒꯤꯅꯅꯦ ꯂꯣꯏꯕ ꯃꯅꯨꯡꯗ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯗꯤꯄꯣꯖꯤꯠꯁꯦ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦꯀꯣ ꯑꯗꯨꯝ ꯍꯟꯖꯟꯅꯦ ꯈꯜꯂꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯁꯨꯝ ꯆꯥꯎꯈꯠꯅꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯣꯜꯂꯤꯁꯦ ꯑꯩꯒꯤ ꯁꯤ ꯗꯤꯃꯥꯟꯁꯤꯅ ꯂꯩꯔꯛ ꯇꯥꯔꯗꯤ ꯐꯤ ꯁꯥꯕꯤꯉꯩꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟꯁꯦ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤꯅ ꯑꯗꯣ ꯃꯣꯏꯁꯦ ꯏꯃꯨꯡ ꯃꯌꯥꯝ ꯄꯨꯅꯔꯤꯕꯅꯤꯅꯅꯦ ꯃꯣꯏ ꯏꯃꯨꯡꯗꯁꯨ ꯃꯣꯏꯗꯁꯨ ꯀꯩꯅꯣ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯦꯟꯅ ꯐꯅꯦ ꯈꯜꯂꯦ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯑꯒ ꯄꯨꯡ ꯀꯌꯥꯗ ꯍꯟꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯄꯅꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯍꯟꯕꯒꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯃꯤꯁꯨ ꯑꯗꯨꯝ ꯇꯤꯜꯂꯤꯃꯤꯅ ꯂꯩꯈꯤꯅꯤ ꯉꯥꯏꯍꯥꯛꯇꯤ ꯑꯗꯣ ꯁꯤꯁꯇꯔ ꯍꯥꯏꯐꯦꯠꯇꯪ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯄ꯭ꯔꯥꯏꯁ ꯑꯩꯈꯣꯏꯒꯤꯁꯦ ꯁꯤꯒꯤꯁꯦ ꯄꯣꯂꯤ ꯃꯨꯀꯥ ꯁꯨꯠꯅꯦꯕꯀꯣ ꯄꯣꯂꯤ ꯃꯨꯀꯥ ꯁꯨꯠꯁꯤꯗ ꯑꯥꯏꯇꯦꯝꯁꯦ ꯑꯩꯈꯣꯏꯅ 3 ꯊꯣꯡꯅ ꯊꯝꯃꯦ 2 ꯆꯥꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁꯇꯣꯔꯗ ꯃꯌꯥꯝꯅꯗꯤ ꯃꯦꯂꯥ ꯍꯥꯏꯔꯒ ꯃꯦꯂꯥꯗꯅ ꯌꯥꯝ ꯇꯥꯡꯗꯣꯏꯅꯤꯀꯣ ꯇꯥꯡꯍꯟꯖꯔꯣꯏ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯌꯣꯡꯁꯦ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯅ 2 ꯆꯥꯇ꯭ꯔꯦꯠ 2 ꯆꯅꯤꯄꯥꯜ 3,000 3,000ꯁꯤꯅ ꯀꯨꯟꯗꯂꯤ ꯆꯠꯄꯤ ꯑꯣꯏꯗꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯝꯕ꯭ꯔꯤꯒꯥꯁꯦ ꯏꯁꯇꯣꯔꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯥꯊꯣꯛꯆꯔꯛꯀꯅꯤꯀꯣ 1 ꯊꯥꯗꯣꯛꯆꯒꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯂꯝꯕꯤ ꯂꯩꯔꯤꯕꯁꯤꯡꯁꯦ 1,500ꯗ ꯂꯣꯏ ꯊꯥꯗꯣꯛꯏꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯕꯣꯔꯗꯔ ꯆꯠꯂꯤꯕ ꯄꯣꯠꯁꯤꯡꯁꯦ 3,000 ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯣꯏꯅ ꯍꯣꯡꯅ ꯂꯣꯏ ꯊꯥꯗꯣꯔꯛꯑꯅꯤ ꯑꯗꯨꯒ ꯏꯁꯇꯣꯔꯗ ꯂꯥꯛꯄꯤꯔꯒ ꯁꯤꯗꯩꯗ ꯂꯥꯛꯑꯒꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯆꯤꯡꯅꯗꯅ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯃꯜ ꯀꯩꯁꯨꯝ ꯍꯦꯟꯖꯟꯖꯔꯣꯏ ꯍꯣꯏ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯄꯣꯠꯁꯤꯠ ꯐꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯔꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯈꯥꯗꯩꯅꯦ ꯑꯗꯣ ꯔꯤꯁꯤꯌꯥ ꯀꯧꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯂꯥꯛꯄꯗ ꯉꯥꯏꯕꯤꯔꯕ ꯅꯠꯇꯦ ꯑꯩꯗꯣ ꯁ꯭ꯇꯣꯜ ꯐꯝꯕꯅꯦꯕꯀꯣ ꯀꯥꯏꯗ ꯐꯝꯕꯤꯒꯦ ꯑꯣ ꯍꯣꯏ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯌꯣꯟꯒꯦ ꯁꯤꯗ ꯑꯩꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯐꯝꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯁꯜꯂꯝꯃꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕꯤꯔꯤꯒꯦ 10 ꯀꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯅꯣ RMꯗ ꯑꯗꯣ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯝꯃꯔꯣꯏꯀꯣ ꯍꯧꯖꯤꯛꯁꯦ ꯂꯣꯏꯔꯦ 10 ꯂꯣꯏꯔꯕ? ꯀꯥꯏꯕ ꯍꯧꯖꯤꯛ ꯑꯣ 10 ꯀꯥꯏꯕꯀꯣ ꯀꯥꯗꯣꯏꯕ ꯍꯣꯏ ꯃꯊꯪꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯗꯣ ꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯃꯤ ꯃꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔ ꯑꯣꯏꯗꯣꯏꯅꯣ ꯄꯔꯄꯜ ꯀꯩꯒꯤꯅꯣ ꯄꯔꯄꯜ ꯄꯥꯝꯃꯤꯁꯦ ꯐꯖꯕꯒꯤ ꯂꯦꯚꯦꯟꯗꯔ ꯃꯆꯨ ꯑꯗꯣ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯧꯒ꯭ꯔꯤ ꯍꯣꯏ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯇꯥꯕ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯅ ꯂꯥꯏꯁ꯭ꯔꯝ ꯁꯨꯅꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯐꯝꯅ ꯁꯤꯗ ꯅꯨꯡꯉꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏ ꯐꯝꯕꯤꯔꯤꯕ ꯁ꯭ꯇꯣꯜꯁꯦ ꯅꯝꯕꯔ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯅꯝꯕꯔ 44ꯔ 46ꯂ ꯀꯥꯎꯋꯦ ꯊꯦꯠꯇ꯭ꯔꯤꯕ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯑꯒ ꯄꯨꯡ ꯀꯌꯥꯗ ꯍꯟꯒꯦ ꯄꯨꯡ 12ꯗꯒꯤꯅ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯐꯥꯎꯗꯤ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ
ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯐꯅꯦꯛ ꯐꯤ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯗꯤ ꯀꯟꯇꯦꯛ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯤꯁꯦ ꯃꯤꯗ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯀꯩꯀꯥꯁꯤꯅ ꯃꯤꯉꯣꯟꯗ ꯇꯨꯍꯟꯕꯗꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯂꯧꯗꯕ ꯃꯤꯉꯣꯟꯗ ꯇꯨꯍꯜꯂꯒ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯑꯣꯏꯅ ꯊꯝꯃꯒ ꯂꯧꯕꯗꯨꯅꯦ ꯑꯗꯣ ꯁꯤꯁꯇꯔ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯨꯀꯥ ꯀꯩꯅꯣꯗꯅꯅꯦ ꯖꯦꯔꯣ ꯃꯨꯀꯥꯗꯅ ꯂꯨꯄꯥ 4,500 ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯃꯨꯀꯥꯗꯅ 3,300 ꯑꯗꯨꯒ ꯁꯤꯒꯤ ꯃꯨꯀꯥ ꯑꯄꯥꯕꯁꯦ ꯁꯤꯗꯁꯨ ꯂꯨꯄꯥ 1,700 ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯔꯪꯕꯤꯁꯤꯅ 1,500ꯗꯩꯅ 1,100 ꯐꯥꯎ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯞ ꯕ꯭ꯔꯥꯎꯟꯁꯤꯅ 1,100 ꯁꯨꯃꯥꯏꯅ ꯄꯤ ꯑꯗꯣ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯦꯂꯥ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯃꯦꯂꯥꯗ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩ ꯁꯤꯅ ꯍꯦꯟꯅ ꯇꯥꯡꯒꯅꯤ ꯍꯥꯏꯅ ꯈꯟꯅꯩꯌꯦꯕꯀꯣ ꯈꯟꯅꯩ ꯑꯗꯣ ꯁꯤꯁꯇꯔ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯣ ꯇꯥꯡꯉꯦꯕꯨꯗꯤ ꯈꯜꯂꯦꯀꯣ ꯑꯩꯈꯣꯏ ꯁꯦꯟꯗꯣꯡ ꯌꯥꯎꯗꯦꯕ ꯌꯣꯜꯁꯦ ꯑꯗꯨꯝ ꯐꯤꯛꯁꯅꯦꯕ ꯊꯥꯗꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯃꯌꯦꯛ ꯂꯣꯟ ꯂꯩꯕꯁꯤꯡꯁꯦ ꯁꯤꯒꯤꯁꯨ ꯄꯩꯁꯥ ꯂꯣꯏ ꯄꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯦꯟꯗꯣꯡ ꯌꯥꯎꯗꯅ ꯂꯩꯕ ꯃꯣꯏꯅꯗꯤ ꯇꯥꯡꯉꯦ ꯑꯗꯨം ꯈꯟꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯩꯈꯣই ꯁꯦꯟꯗꯣꯡ ꯌꯥꯎꯗꯦ ꯁꯤꯒꯤ ꯇꯥꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯃꯜ ꯃꯌꯥꯝ ꯅꯠꯇꯅꯦ ꯍꯥꯏꯁꯦ ꯍꯥꯏꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯂꯣꯏꯅꯩ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯐꯝꯕ ꯍꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯤ ꯐꯝꯕꯤꯔꯥ ꯅꯤꯅꯤ ꯆꯟꯕꯗꯩ ꯍꯧꯋꯦ ꯑꯩ ꯑꯍꯥꯟꯕꯩꯗꯤ ꯐꯝꯗ꯭ꯔꯦ ꯑꯗꯣ ꯄꯣꯠꯁꯤꯠꯇꯤ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ ꯌꯥꯝ ꯀꯟꯅ ꯁꯤꯠꯄꯗꯤ ꯑꯣꯏꯗꯦ ꯀꯨꯏꯗ ꯐꯝꯗ꯭ꯔꯤꯅ ꯉꯁꯤꯒꯇ ꯐꯝꯕ ꯑꯣꯏꯕꯅꯦ ꯍꯣꯏ ꯍꯥꯏꯗꯤ ꯋꯥꯠꯂꯤꯗꯅ ꯇꯥꯡ 30ꯐꯥꯎ ꯄꯥꯡꯊꯣꯛꯇꯣꯏꯅꯤꯗꯅ ꯑꯗ ꯁꯤꯗ ꯄꯣꯠꯁꯤꯠꯁꯨ ꯑꯗꯨꯝ ꯐꯕ ꯑꯣꯏꯕꯤꯌꯨꯀꯣ ꯁꯤꯁꯇꯔ ꯍꯣꯏ ꯑꯣꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖ ꯌꯥꯗ꯭ꯔꯥ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯃꯤꯡ ꯊꯣꯏꯍꯟꯕꯤ ꯃꯥꯏꯕꯝ ꯂꯩꯐꯝꯗꯤ ꯂꯩꯐꯝꯅ ꯋꯥꯡꯈꯩ ꯅꯤꯡꯊꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 19 ꯁꯨꯗꯣꯏꯕ ꯁ꯭ꯀꯨꯜ ꯇꯝꯕꯤꯔꯤꯕ 12 ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯅꯤꯠꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤ ꯍꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨꯀꯣ ꯍꯣꯏ ꯊꯦꯡꯛ ꯑꯗꯣ ꯌꯨ ꯁꯤꯁꯇꯔꯁꯦ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯁꯤꯁꯇꯔ ꯀꯩ ꯃꯊꯦꯜꯗ ꯍꯥꯎꯒꯦ ꯍꯧꯖꯤꯛ ꯏꯟꯊꯝꯊꯥꯁꯤꯕꯣ ꯑꯩꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯗꯤ ꯏꯟꯊꯝꯊꯥꯁꯤ ꯆꯥꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯎꯋꯦ ꯍꯣꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯀꯩꯒꯤꯅꯣ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯄꯥꯝꯃꯤꯁꯦ ꯃꯆꯨꯗꯣ ꯑꯗꯨꯝ ꯌꯦꯡꯕꯗ ꯏꯪꯕꯗꯣ ꯑꯗꯨꯒꯤ ꯍꯣꯏ ꯁꯤꯁꯇꯔꯁꯦ ꯏꯪꯉꯝꯗꯧ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯏꯪꯕ ꯃꯆꯨ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯆꯥꯅꯩꯀꯣ ꯑꯗꯣ ꯗ꯭ꯔꯦꯁꯁꯦ ꯀꯗꯥꯏꯗ ꯂꯩꯕꯤꯕꯒꯦ ꯗ꯭ꯔꯦꯁꯁꯦ ꯁꯤ ꯐꯨꯔꯤꯠꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯄꯄꯥꯅ ꯂꯩꯔꯛꯄꯅꯦ ꯄꯄꯥꯅ ꯑꯗꯨꯝ ꯂꯩ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯇꯔꯒ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯀꯀꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯀꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯣꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯅꯦ ꯃꯤꯡꯗꯤ ꯑꯦꯝ ꯗꯤ ꯑꯕꯗꯨꯜꯂꯥ ꯈꯥꯟ ꯑꯗꯣ ꯀꯀꯥ ꯍꯣꯏꯅ ꯁꯤꯗ ꯁ꯭ꯇꯣꯜ ꯍꯥꯡꯕꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯒ ꯂꯥꯛꯑꯒ ꯍꯥꯡꯕꯤꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯛꯄ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤ ꯂꯧꯅꯔꯒ ꯑꯩꯈꯣꯏꯗ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯀꯥꯡꯕꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯍꯪꯉꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯕꯨꯛꯀꯤꯡ ꯇꯧꯔꯦ ꯕꯨꯛꯀꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯣꯝ ꯐꯤꯜ ꯑꯞ ꯇꯧꯔꯅꯤ ꯐꯣꯝ ꯊꯥꯖꯤꯜꯂ ꯃꯇꯨꯡꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁ꯭ꯇꯣꯔꯁꯦ ꯍꯥꯡꯖꯕ ꯑꯗꯣ ꯗꯤꯄꯣꯖꯤꯠꯇꯤ ꯀꯌꯥꯃꯨꯛꯀ ꯊꯝꯕꯤꯒꯦ ꯗꯤꯄꯣꯖꯤꯠꯁꯤ 15,000 ꯄꯔ ꯃꯟ ꯑꯗꯣ ꯀꯀꯥꯁꯦ ꯁꯤꯗ ꯄꯣꯠ ꯌꯣꯜꯂꯤ ꯁ꯭ꯇꯣꯜ ꯐꯝꯃꯤꯁꯦ ꯍꯧꯔꯛꯄꯗꯒꯤ ꯐꯝꯃꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯔꯛꯄꯗꯒꯤ ꯐꯝꯃꯤ ꯇꯥꯡ 2ꯗꯒꯤ ꯑꯗꯣ ꯄꯣꯠꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯄꯣꯠꯁꯤꯠꯁꯦ ꯑꯗꯨꯝ ꯅꯣꯡꯃ ꯈꯔꯗꯤ ꯌꯣꯜꯂꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯌꯣꯟꯗ꯭ꯔꯤ ꯑꯗꯨ ꯂꯥꯛꯄꯗꯤ ꯃꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯥꯛꯄꯕꯨꯗꯤ ꯑꯗꯣ ꯄꯣꯠ ꯂꯩꯕꯁꯤ ꯂꯩꯅꯗ꯭ꯔꯤ ꯍꯥꯏꯁꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩ ꯑꯗꯨꯃꯛꯄꯨ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯁꯨꯝ ꯄꯣꯠꯁꯤꯠꯁꯤ ꯅꯣꯡꯃꯒꯤ ꯈꯔ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯟꯖꯤꯟꯕ ꯉꯝꯃꯣꯏꯗꯕ ꯍꯟꯖꯤꯟꯕꯁꯨ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤ ꯄꯣꯠ ꯆꯩ ꯂꯩꯁꯤꯡꯈꯩꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯕꯒꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗꯒꯤ ꯂꯧꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯕꯗꯤ ꯂꯩꯇ꯭ꯔꯦꯕꯀꯣ ꯃꯄꯥꯟꯗꯒꯤ ꯆꯦꯟꯕꯗꯗꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀꯗꯤ ꯆꯠꯂꯦ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯆꯪꯉꯤ ꯃꯥꯅ ꯑꯞ ꯗꯥꯎꯟ ꯚꯔꯥ ꯑꯃ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯀꯩꯒꯤ ꯊꯥꯔꯛꯄꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯄꯒꯤ ꯚꯔꯥ ꯆꯥꯕ ꯊꯛꯄꯒꯤ ꯑꯗꯨ ꯑꯦꯔꯥꯎꯟ 20,000 ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯣ ꯀꯀꯥꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯑꯒ ꯀꯌꯥꯗ ꯍꯟꯕꯤꯒꯦ ꯄꯨꯡ 2ꯗꯒꯤ ꯂꯥꯛꯑꯒꯅ ꯄꯨꯡ 8ꯗ ꯑꯗꯣ ꯀꯀꯥꯁꯦ ꯁꯤꯗ ꯁ꯭ꯇꯣꯜ ꯐꯝꯕ ꯂꯥꯛꯄꯤꯕꯁꯦ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗ ꯂꯥꯛꯀꯦ ꯃꯆꯥꯗ ꯂꯥꯛꯑꯦ ꯂꯥꯛꯄ ꯍꯣꯏ ꯑꯗꯣ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕ ꯐꯪꯖꯕ ꯑꯗꯣ ꯀꯀꯥ ꯍꯣꯏꯁꯨ ꯄꯣꯠꯁꯤꯠꯁꯦ ꯐꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯀꯀꯥ ꯍꯣꯏ ꯄꯨꯊꯣꯛꯈꯤꯕ ꯄꯩꯁꯥꯗꯨꯁꯨ ꯍꯟꯖꯟꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ